ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯅꯁꯨ ꯍꯥꯏꯖꯩ ꯍꯥ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯁꯨꯝ ꯇꯧꯔꯒ ꯄꯨꯟꯁꯤꯁꯦ ꯈꯔ ꯁꯥꯡꯍꯟꯕ ꯇꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯊꯟꯇ ꯋꯥꯈꯜ ꯋꯥꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯖꯩ ꯏꯇꯨ ꯐꯪꯉꯦ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈ꯭ꯔꯦꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯍꯧꯕ ꯑꯗꯨꯁꯨ ꯄꯤꯁꯛ ꯄꯤꯛꯅ ꯑꯗꯨꯝ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯃꯟꯗꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯁꯤꯈ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯄꯈ꯭ꯔꯥ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ 52 2 ꯁ꯭ꯋꯥꯏꯃꯨꯛꯇꯅꯤꯗ ꯂꯨꯍꯣꯡꯐꯥꯟꯗꯣ ꯑꯃꯨꯛ ꯐꯝꯗ꯭ꯔꯕꯁꯨ ꯆꯦꯔꯪ ꯄꯔꯦꯡꯅꯤ ꯈꯪꯗꯦ ꯑꯃꯅ ꯍꯦꯛꯇ ꯅꯨꯄꯤ ꯑꯃꯒ ꯈꯥꯎꯌꯩꯔ ꯀꯩꯅꯥ ꯀꯠꯄꯔ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯁꯦ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯥꯒꯤ ꯆꯤꯔꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯂꯨꯔꯕ ꯂꯥꯏꯋꯥ ꯀꯌꯥ ꯑꯃ ꯆꯤꯟꯐꯥ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯒꯤ ꯂꯋꯥꯏꯒꯤ ꯁꯝꯁꯤꯁꯨ ꯑꯁꯨꯝ ꯀꯦꯟꯈꯤꯕꯅꯤꯗꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯌా ꯊꯣꯏꯅꯕꯨ ꯈꯜꯂꯨꯗꯦ ꯀꯦꯜꯂꯤꯉꯩ ꯃꯔꯛꯇꯨꯗ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯑꯃꯨꯛ ꯁꯤꯈꯤꯕ ꯃꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯦꯟꯈꯤꯕꯅꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ ꯍꯣꯏꯗꯦꯍꯦ ꯀꯩꯗꯧꯋꯦꯒꯦ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏꯗꯤ ꯅꯥꯝꯃ ꯍꯥꯡꯗꯦ ꯍꯥꯏꯅꯩꯗꯣ ꯈꯨꯕꯥꯛ ꯅꯥꯝꯃꯇꯪ ꯈꯨꯔꯒ ꯃꯈꯣꯜ ꯊꯣꯛꯄꯗꯤ ꯀꯔꯝꯅ ꯌꯥꯒꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯎꯄꯥꯏ ꯑꯃ ꯌꯦꯡꯕ ꯇꯥꯏ ꯑꯅꯧꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯁꯦꯁ ꯑꯣꯏꯅꯤꯡꯂꯛꯄꯒꯤ ꯋꯥꯅꯤꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯗ ꯃꯧꯅꯍꯥ ꯑꯃ ꯆꯪꯂꯛꯏ ꯃꯧꯅꯍꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ ꯀꯅꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯤꯒꯕ ꯎꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯌꯦꯡꯕꯗ ꯃꯤꯠ ꯊꯛꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏ ꯍꯥꯏꯕꯅꯤ ꯐꯖꯩ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯃꯥꯕꯨ ꯎꯕꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏꯁꯤꯕꯨ ꯇꯥꯊꯣꯠ ꯃꯧꯅꯍꯥꯅꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯅꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯎꯔꯒ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒ ꯎꯅꯕ ꯍꯥꯏꯕ ꯌꯥꯅꯤ ꯏꯆꯜꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯥꯟꯅ ꯐꯝꯁꯤꯔꯥ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯔꯤ ꯀꯥꯈꯠꯂꯒ ꯍꯦꯛꯇ ꯐꯝꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯇꯥꯊꯣꯠ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯇꯥ ꯍꯩꯇꯣꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯇꯥ ꯍꯩꯇꯣꯟ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯌꯦꯡꯂꯨꯔꯦ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯦꯛꯇ ꯇꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ ꯌꯥꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ ꯀꯔꯤꯒꯤ ꯏꯆꯜꯅ ꯋꯥꯔꯨꯒꯅꯤ ꯅꯪꯒꯤ ꯇꯥ ꯍꯩꯇꯣꯟ ꯂꯩꯔꯤꯅꯤꯍꯦ ꯑꯩ ꯇꯧꯒꯦꯅꯦ ꯋꯥꯁꯦ ꯇꯥ ꯍꯩꯇꯣꯟ ꯑꯩ ꯍꯦꯛꯇ ꯁꯦꯡꯅ ꯍꯥꯏꯔꯒꯦꯀꯣ ꯁꯨꯝꯗꯧꯕ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯉꯝꯗ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯕ ꯌꯥꯕꯁꯨ ꯈꯨꯔꯨꯝꯗꯣꯔꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯌꯦꯡꯕ ꯈꯨꯔꯨꯝꯕ ꯀꯌా ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥ ꯍꯩꯇꯣꯟ ꯑꯣꯏꯕ ꯑꯃꯠꯇ ꯌꯥꯗꯦ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯕꯨ ꯏꯅꯦꯝꯄꯣꯛꯅ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯍꯧꯔꯤ ꯇꯥ ꯍꯩꯇꯣꯟ ꯑꯩ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯍꯥꯏ ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯦꯅꯥ ꯑꯃꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤ ꯀꯔꯤꯅꯣ ꯇꯥ ꯍꯩꯇꯣꯟ ꯄꯦꯅꯥꯗꯣ ꯑꯃꯨꯛꯇ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯡꯕꯤꯌꯨꯕ ꯄꯦꯅꯥ ꯂꯩꯅꯅꯕ ꯁꯦꯜ ꯑꯗꯨꯅ ꯅꯆꯜꯂꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒꯦ ꯏꯆꯥ ꯑꯃ ꯌꯥꯎꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯄꯥꯝꯗ ꯌꯧꯕ ꯇꯥꯔꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏꯁꯨ ꯍꯦꯟꯃꯜꯂꯤ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯕꯨ ꯃꯃꯧꯕꯨ ꯑꯣꯠꯄ ꯅꯩꯕ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯇꯧꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯧꯍꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥ ꯑꯃ ꯌꯥꯎꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯍꯩꯇꯣꯟꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯍꯥꯏꯕ ꯇꯥꯊꯣꯠ ꯍꯥꯏꯕ ꯇꯥꯊꯣꯠ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯕ ꯅꯨꯄꯤ ꯀꯌా ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯩꯅ ꯌꯦꯡꯗꯨꯅ ꯑꯩꯅ ꯂꯥꯏ ꯇꯤꯟ ꯀꯌా ꯈꯨꯔꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯆꯥ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯄꯥꯝꯂꯒꯅ ꯅꯨꯄꯤ ꯍꯦꯛꯇ ꯑꯣꯏꯍꯜꯂꯤ ꯑꯩꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯄ ꯄꯥꯝꯂꯒꯅ ꯅꯨꯄꯥ ꯍꯦꯛꯇ ꯑꯣꯏꯍꯜꯂꯤ ꯑꯩꯅ ꯍꯩꯃꯥ ꯑꯣꯖꯥ ꯃꯥꯏꯕ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯣꯏꯔꯦ
ꯅꯍꯥꯟꯅ ꯃꯁꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯛꯂꯣꯏꯗ꯭ꯔꯣ? ꯑꯩꯅꯗꯤ ꯈꯪꯗꯕꯅꯤꯅ ꯀꯌꯥꯗ ꯋꯥꯔꯦ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯕꯗ꯫ ꯑꯔꯦꯝꯕꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃꯅꯤ ꯇꯤꯡꯈ꯭ꯔꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤನ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯅ ꯐꯅꯅꯕ ꯇꯧꯒꯅꯤ꯫ ꯅꯪꯒꯤꯅꯦ ꯅꯆꯥꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯑꯩꯅ ꯌꯥꯎꯍꯟꯒꯅꯤꯅꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥ ꯍꯩꯇꯣꯟ, ꯑꯩꯗꯤ ꯉꯥꯏꯉꯝꯗ꯭ꯔꯦꯗ꯫ ꯂꯥꯏꯗꯣ ꯉꯁꯤꯃꯛ ꯈꯨꯔꯨꯝꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯔꯤ ꯀꯔꯤ ꯃꯄꯣꯠ ꯃꯆꯩ ꯆꯪꯒꯅꯤ? ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯇꯨꯅ ꯂꯩꯔꯨꯒꯦ꯫ ꯑꯦ ꯀꯔꯤꯒꯤ ꯅꯪꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯨꯒꯅꯤ? ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯇꯩ ꯃꯥꯏꯕꯁꯤꯡ ꯑꯁꯤꯒ ꯑꯃꯠꯇ ꯃꯥꯟꯅꯔꯣꯏ꯫ ꯂꯐꯣꯏ ꯂꯐꯥꯡ ꯆꯪ ꯑꯗꯨ, ꯎꯁꯤꯟ ꯁꯤꯟꯅꯕ ꯉꯥ ꯑꯗꯨ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯃꯠꯇ ꯑꯩꯒꯤꯗꯤ ꯌꯥꯎꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯧꯕꯤꯒꯗꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ? ꯅꯪꯒꯤꯁꯦ ꯑꯉꯥꯡ ꯌꯥꯎꯕ ꯐꯪꯅꯕꯅꯤꯅ ꯁꯨꯝꯗꯧꯕ ꯇꯥꯔꯦ꯫ ꯁꯦꯁꯦ ꯅꯪꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯌꯥꯅꯤ꯫ ꯇꯥꯊꯣꯠ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯖꯤꯜꯂꯤ꯫ ꯍꯩꯇꯣꯟꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏ, ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅꯒ ꯃꯧꯅꯍꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ, ꯅꯪꯒꯤꯁꯦ ꯁꯨꯝꯗꯧꯕ ꯇꯥꯔꯦ꯫ ꯃꯤꯍꯨꯜ ꯈꯣꯡꯖꯦꯜ ꯑꯁꯤ ꯏꯐ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯐꯖꯅ ꯏꯔꯝ ꯈꯣꯡꯂꯝ ꯅꯥꯏꯅ ꯆꯦꯟꯅꯅꯕ ꯄꯨꯛ ꯁꯨꯕ ꯇꯥꯔꯦ꯫ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇ ꯄꯥꯏꯕ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯏꯍꯨꯜ ꯂꯥꯡꯕ ꯉꯝꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯊꯣꯠ ꯈꯧꯇꯛ ꯆꯥꯔꯗꯨꯅ, ꯍꯥꯏꯔꯤꯁꯤꯕꯨ ꯇꯥ ꯍꯩꯇꯣꯟ, ꯑꯩꯕꯨ ꯀꯔꯝꯅꯅꯣ? ꯅꯪꯕꯨ ꯆꯤꯡꯅꯔꯕ꯭ꯔꯅꯦ? ꯑꯩꯒꯤꯗꯤꯅꯦ ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯂꯐꯣꯏ ꯆꯕꯥꯟ ꯊꯥꯔꯒ ꯂꯥꯏꯈꯛ ꯌꯦꯡꯗꯦ ꯑꯩ, ꯑꯁꯨꯝꯅ ꯉꯥꯛꯇ ꯇꯧꯏ꯫ ꯇꯥꯊꯣꯠ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯤꯕꯤ ꯃꯧ ꯑꯃꯅꯤ꯫ ꯀꯔꯝꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯒꯅꯤ? ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯃꯤꯆꯥꯟꯅꯅ ꯌꯦꯡꯕꯗ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯃꯤꯗꯥꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯊꯃꯣꯏꯗ ꯀꯔꯤ ꯈꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯒꯤꯗꯤ ꯂꯥꯏ ꯋꯥꯌꯦꯜꯗ ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯈꯤꯕ ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥ ꯑꯃꯕꯨ ꯌꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯈ꯭ꯔꯤꯕ꯫ ꯅꯪꯒꯤ ꯋꯥ ꯇꯥꯔꯦꯗ꯫ ꯑꯩꯗꯤꯅꯦ ꯉꯁꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣ ꯀꯝꯗꯧꯁꯤꯒꯦ? ꯇꯥꯊꯣꯠ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ, ꯃꯃꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯄ, ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯒꯗꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯍꯣꯏꯗ, ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨꯅꯦ, ꯅꯆꯥ ꯑꯃ ꯌꯥꯎꯕ ꯐꯪꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯇꯥ ꯍꯩꯇꯣꯟ, ꯊꯦꯡꯈꯤꯗꯧꯒꯤ ꯁꯔꯨꯛ ꯊꯕꯛꯁꯦ ꯇꯧꯗꯧ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯇꯧꯕ ꯍꯧꯔꯁꯤ꯫ ꯀꯝꯗꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯇꯥꯊꯣꯠ, ꯁꯤꯗ ꯐꯝꯗꯨꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗ? ꯑꯩꯅꯅꯦ ꯂꯩꯃꯔꯦꯜ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯪꯒꯥꯝ ꯊꯥꯎ ꯑꯁꯦꯡꯕ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯊꯝꯃꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯇꯩꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯐꯖꯅ ꯅꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯐꯝꯂꯝꯕ ꯇꯥꯊꯣꯠ ꯄꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯉꯝꯂꯣꯏꯗ꯫ ꯅꯪꯕꯨ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯆꯥ ꯑꯃ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯦ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯁꯤꯕꯨ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯏꯃꯨꯡꯗ ꯍꯥꯏꯕ? ꯃꯄꯥꯜ ꯑꯁꯤꯗ ꯀꯔꯝꯅ ꯇꯧꯔꯨꯒꯅꯤ? ꯏꯃꯨꯡꯗ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯕꯅꯤ꯫ ꯁꯦ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯅꯅꯦ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯥꯏꯕꯤꯕꯗ ꯅꯪꯒꯤ ꯅꯆꯥ ꯑꯃ ꯃꯤꯇꯝꯕ ꯍꯧꯔꯗꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯂꯥꯎꯅꯤ ꯀꯤꯅꯨꯅꯦ, ꯃꯄꯥꯟꯗ ꯇꯧꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯄꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯌꯨꯝ ꯌꯧꯒꯗꯕ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯄꯨꯡꯃꯝꯗꯤ ꯃꯝꯁꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯇꯥꯔꯗ꯭ꯔꯅꯦ ꯑꯩꯕꯨ? ꯂꯝꯍꯥꯡ ꯀꯌꯥꯅꯤ ꯐꯥꯎꯒꯗꯧꯔꯤ? ꯀꯤꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦꯀꯣ,
ꯑꯃꯝ ꯃꯊꯦꯡꯗ ꯏꯊꯟꯇꯒ ꯆꯠꯄ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯀꯝꯗꯧꯅꯤ ꯑꯩꯕꯨ ꯋꯥꯅꯕ ꯋꯥꯕꯅꯦ꯫ ꯃꯈꯣꯡ ꯈꯔ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕ ꯁꯣꯔꯣꯛ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯝꯁꯤꯟꯈꯤꯕ ꯑꯗꯨꯗ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯁꯣꯔꯣꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏ, "ꯍꯩ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯍꯨꯔꯥꯟꯕꯔꯅꯦꯍꯦ?" ꯍꯩꯇꯣꯟ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯏ꯫ ꯇꯣꯝꯕꯤꯁꯨ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯉꯤ꯫ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ, "ꯍꯩꯃꯥ, ꯁꯤꯗꯤ ꯍꯩꯇꯣꯟꯅꯤꯅ! ꯍꯩꯇꯣꯟ, ꯅꯪꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯍꯩꯇꯣꯟꯅꯁꯨ ꯃꯁꯛ ꯈꯪꯂꯗꯨꯅ, ꯏꯆꯦ ꯇꯣꯝꯕꯤ, ꯑꯩꯁꯦ ꯐꯔꯛ ꯑꯃ ꯇꯥꯔꯕ꯫ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ?" "ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯈꯔ ꯂꯥꯞꯅ ꯆꯠꯂꯨꯔꯦ꯫ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ." "ꯍꯣꯏꯅꯦ, ꯅꯌꯨꯝ ꯌꯧꯒꯗꯕꯗꯤ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ꯫ ꯂꯝꯍꯥꯡ ꯀꯌꯥꯁꯨ ꯐꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯊꯟꯗ ꯍꯟꯈꯤꯕ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯔꯣ?" "ꯑꯩꯁꯨ ꯈꯧꯇꯛ ꯑꯃꯗꯤ ꯏꯆꯥ ꯆꯥꯔꯕꯅꯤꯅꯦ ꯏꯆꯦ꯫ ꯁ꯭ꯋꯥꯏꯗ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛ ꯍꯣꯜꯂꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯅꯪꯅ ꯍꯥꯏꯗꯨꯅ ꯀꯩꯅꯣ? ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯂꯣ? ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯃꯃꯥꯡꯊꯛꯇ ꯄꯥꯡꯕꯤꯈ꯭ꯔꯕꯗꯨꯗꯤ꯫ ꯍꯩꯇꯣꯟ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤꯅꯦ ꯏꯆꯦꯒꯤꯗ ꯂꯩꯈ꯭ꯔꯁꯤ꯫ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ? ꯅꯪ ꯅꯊꯟꯇ ꯍꯟꯈꯤꯒꯗꯕꯗꯣ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯇꯦ." "ꯏꯆꯦ, ꯑꯩꯕꯨ..." "ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯀꯩꯅꯣ? ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯅꯪꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯪꯂꯁꯤ ꯂꯥꯎꯁꯤ꯫ ꯑꯗꯨꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯦꯞꯄꯅꯨ꯫ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯁꯦ ꯃꯤ ꯍꯥꯏꯕꯗꯨꯃ ꯑꯃꯠꯇ ꯆꯠꯅꯗꯦ." ꯍꯩꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯦ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯀꯣꯟꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ꯫ ꯍꯩꯇꯣꯟꯅ ꯍꯥꯏ, "ꯏꯕꯥꯏꯗꯣ ꯉꯟꯇꯥꯅ ꯍꯦꯛ ꯂꯩꯈꯤꯗꯦꯗꯀꯣ ꯏꯆꯦ꯫ ꯐꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯤꯕꯅꯤ." "ꯑꯗꯨꯅꯤꯅꯦ ꯍꯩꯇꯣꯟ, ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯇꯨꯝꯂꯝꯗꯥꯏ ꯃꯥꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤꯕꯅꯤ." "ꯏꯆꯦ, ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤꯗ꯫ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯉꯟꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯨ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯍꯧꯖꯤꯛꯄꯨꯗꯤꯅꯦ ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯁꯛ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯦ." "ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ, ꯏꯃꯧ ꯅꯨꯄꯤꯒ ꯐꯪꯕꯤꯔꯕ꯭ꯔோ?" "ꯐꯪꯉꯦ. ꯏꯁꯨ ꯑꯃꯁꯨ ꯂꯩꯔꯦ꯫ ꯆꯍꯤ 1 ꯐꯥꯒꯗꯧꯔꯦ ꯏꯁꯨꯗꯣ." "ꯑꯣ, ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦꯅ?" "ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯀꯥꯎꯔꯝꯂꯦꯗꯅ ꯑꯩꯗꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤꯀꯣ." "ꯍꯧꯖꯤꯛꯄꯨ ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯦ?" "ꯑꯩꯒ ꯏꯃꯧꯒ ꯏꯁꯨꯒ ꯑꯩꯈꯣꯏ 3 ꯂꯩꯌꯦ꯫ ꯏꯆꯥ ꯅꯨꯄꯥꯗꯤ ꯂꯥꯡꯐꯩꯗ ꯂꯩꯈꯤ." "ꯑꯣ, ꯆꯪꯉꯣ." ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯇꯝꯅ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝ ꯀꯥ ꯑꯗꯨꯗ ꯀꯥꯆꯤꯟ ꯑꯗꯣꯝꯗ ꯐꯃꯨꯡ ꯃꯆꯥ ꯑꯃ ꯊꯥꯏ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, "ꯍꯩꯇꯣꯟ, ꯐꯃꯨꯡ ꯑꯁꯤꯗ ꯐꯝꯃꯨ." "ꯍꯣꯏ ꯏꯆꯦ." ꯍꯩꯇꯣꯟ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯨꯆꯨ ꯉꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯏ꯫ ꯇꯣꯝꯕꯤꯅ ꯍꯥꯏ, "ꯃꯁꯤꯅꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯕꯗꯣ." ꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯕꯦꯝꯃ, ꯅꯀꯨꯅ ꯀꯟꯅ ꯅꯥꯗꯨꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯦ ꯃꯥꯏꯕꯅꯤ, ꯍꯩꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯆꯠꯂꯨ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯄꯨꯡꯊꯥ ꯇꯥꯈ꯭ꯔꯦꯗꯣ ꯏꯃꯥꯅꯅꯦ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯟꯕ ꯆꯠꯄꯗ ꯍꯦꯛ ꯊꯦꯡꯅꯔꯛꯄ꯫ ꯉꯁꯤ ꯑꯁꯤꯃꯗꯤ ꯁꯤꯗ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅꯅꯦ ꯏꯃꯥꯅꯅꯦ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯅꯪꯒꯤ ꯆꯥꯛꯇꯣ ꯃꯥꯒꯤ ꯈꯔ ꯍꯥꯞꯄꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯍꯩꯇꯣꯟꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯋꯥꯔꯕꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯦꯛꯇ ꯍꯤꯞꯊꯧꯀꯣ꯫ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯁꯥꯔꯁꯤ." ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯍꯦꯛ ꯀꯞꯂꯛꯏ꯫ "ꯍꯩꯃꯥ, ꯏꯁꯨꯁꯤ ꯌꯥꯍꯧꯔ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯕꯦꯝꯃ, ꯅꯪ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯊꯣꯡꯖꯔꯣꯀꯣ, ꯏꯃꯥ ꯂꯧꯕꯤꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ? ꯍꯟꯅ ꯌꯦꯡꯂꯨꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯩ꯫ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯍꯩꯇꯣꯟꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯍꯤꯞꯅ
nupi aduda munna yengi. Ayingbi phamungda hipliba nupa adugi midyeng adu mahak ui. Udaba sananaba hotnai mabukningda khalli. Kari nupano ne asiba. Midyeng na yengse kainumai tokkreda. Aibu ontokna haina khidreda. Imadubo angang lobo chakraga changla khidrene tawrisi. Tombi masu nupa adu poduna chakhumda changlai. Haiton magi mitpham adu sat hongtoi aduga hai. Kadai no ni isuba. Tu phajadre yengu mabok ai mandro. Haifet yengduna. Haima sidi mabok haijindana malidana. Ainaga laurabade ne kapi bajanate. Mamong nupida yengduna among. Bema injangdo khara hauna thumna thonguko. Hoima asum tauna pungja khara hojinkhre. Hauba hautaba numidangi jara adu machaminare. Chak chaba adudasu haiton phalap ayingbida yeng. Ayingbidi hainadabana chaka chapam he khangde. Chak chaba loire. Mapalda tombiga haitonga ngayak wari sanare. Madugi matungda haiton tumba changlagle. Tombidi makoka monga tainabaga nakhoktuna tumthakre. Ayingbi mahak tumba yade. Magi mabukning wakhala du laitade. Machanupa adudi tumthakre. Somda haiton se tumba yade. Mamit adu chapu muklaw thoktuna mahak leiri. Haitona wakhalda khalli. Asuk phajabi nupi magumbi amana. Aigi nupi oiro. Aigi naktaga changsilaklab. Ho tabiribro. Thengli. Tumna naba tawbiro kaina hairakladu. Onthokna nungaikranida. Ainaga ai ngasidi thabak chatpagi hakchang ase yamna sokthai. Hakchang ase amukta namla u kaina haibadaga magi molaba makhut adanaga tapna namnoklaba. Aibu hojukbu mahak wakhal mathang khalli amuksu khalai. Masak phajaba laisabi masak phajaba mau kaya ama. Aina asum thengnarakli. Makhoi sing adubu aigi nupi oina lawshinuna thakle haina khalun. Yumda thampham chalaoi. Adugi saru apama nupi khalag. Aina moithem tawraga mathang. Asi haiduna nokjai. Ayingbi mikap ama tumtharure. Mayada sor holaga tumbagi machinbala do khara kangduna lairami. Makanaw adusu kangle. Mag ising khawrangle. Makoida nupa ama laktuna lektuna lay haibasi mahakti wakhal oirudri. Pukhogatuna chakhum tamna mahak changi. Haitondo mamit sat pangthorai. Lukham aduda khoiru thaumai ama thale. Nupi aduna chakhumda changlakliba adu mahakwi. Ayingbi khujai amada pundagi ising khara haiduna good thakchili. Haitona hogatuna phamung aduda famduna asumna tapna hai. Aishu ising khawrangba. Masida ayingbi khangpre khangi. Makuta pairamba ising khujai adu laimaida sattaki. Phamungda phamliba nupa aduda phalap yenglaklaga. Mahak thuna thokhirami. Magi phamungda phamduna sor asangba mahak hondoi. Haiton chu amuk hipthakre. Nongmanini haujinkre maiba haiton phamli. Makhoi lekaida mahaki yumgi thongal ahum mari muk chatlaga leiba ine Sanatombi adu khara tahana maiba haiton gi manak tamna lai. Sanatombi na maiba haiton bu yengduna hai. Ibungo haiton aigi imong nupido mabuk lengba thile haiduna tharo onduna lei. Phanana ba kanna honabani yadri. Nangna amukta yengbiru lawni. Hairisibu inegi imong nupiduro. Hoi mani amukta thuna jasise ine dine pakhatpana loirabani. Magi asumna mabuk lengba thinba tawbase hekta haurakba. Nahan khaidine khara tawramdaga hekta phakibani. Adubu ngasidi phau haibadu ma yadri. Inena yengbidaba yade hairabanina chatpa taredana. Khara thuna jasiko. Ase haiduna makhoi ani chatli. Sanatombi mayum yaure haitonna hangi. Anaba mabu kadomda. Magi phamungda lehori tharo onduna lehori. Ibungo magi kada oina changlaga yenglasido. Hoi ibungo adum changause. Makhoi ani imungda changi. Sanatombi mamong nupi lembido phamung aduda mabuk naba thinba tawbugi tharo onduna leiri. Madubo haitona uri. Nupi amata uba yadaba mahakni. Kadomdagino khangde magi thamoy adu matho marang hekta hawi. Mana hai. Ine magi si mihulamuta yengeko. Hoi yengu. Asi haiduna haitona magi makhut adu nupidugi mabuk mapada thangjili. Sanatombi na sat hai.
ꯑꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯃꯤꯍꯨꯜ ꯌꯦꯡꯕꯕꯨ ꯄꯨꯛꯇ ꯌꯦꯡꯅꯕ꯭ꯔꯣ ꯁꯦ ꯃꯥꯒꯤ ꯃꯈꯨꯗꯥꯡꯁꯤꯗ ꯂꯩꯔꯦ ꯃꯈꯨꯗꯥꯡꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯏꯅꯦ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤꯗ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯗꯦꯀꯣ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯍꯣꯏ ꯈꯨꯗꯥꯡꯗ ꯑꯣꯏꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯗꯥꯡꯗ ꯑꯣꯏꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ ꯍꯩꯇꯣꯟꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯌꯥꯝ ꯂꯥꯏꯅ ꯐꯅꯤꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯇ ꯂꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯩꯇꯣꯟꯒꯤ ꯃꯕꯨꯛꯅꯤꯡꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯦ ꯁꯅꯥꯇꯣꯝꯕꯤꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯊꯣꯛꯈꯤꯕ ꯄꯥꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯃꯥꯏ ꯁꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯅ ꯂꯥꯎꯏ ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯑꯁꯦꯡꯕꯅꯤꯀꯣ ꯍꯩꯇꯣꯟꯅ ꯈꯜꯂꯤ ꯑꯩꯅꯗꯤ ꯃꯥ ꯊꯣꯛꯈꯤꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯑꯩꯗꯤꯕꯀꯣ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯃꯥꯅꯒ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯃꯥꯅ ꯂꯧꯗꯨꯅ ꯍꯩꯇꯣꯟꯗ ꯑꯃꯨꯛ ꯄꯤ ꯍꯩꯇꯣꯟꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯂꯥꯏꯋꯥ ꯑꯗꯨꯕꯨ ꯁꯣꯟꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯅꯦ ꯏꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯁꯣꯜꯂꯕꯅꯤ ꯏꯁꯤꯡ ꯑꯁꯦ ꯈꯔ ꯍꯩꯔꯒ ꯃꯕꯨꯛ ꯑꯁꯤꯗ ꯅꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯀꯣꯛꯇꯁꯨ ꯈꯔ ꯍꯥꯞꯄꯤꯌꯨ ꯈꯖꯤꯛꯁꯨ ꯄꯤꯊꯛꯄꯤꯌꯨ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯐꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯕꯨꯡꯉꯣ ꯑꯀꯠꯁꯦꯜ ꯈꯔ ꯌꯥꯔꯅꯤ ꯏꯅꯦ ꯑꯀꯠꯁꯦꯜꯒ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯏ ꯆꯠꯅ ꯈꯜꯂꯤ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯅ ꯀꯨꯏꯅ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯖꯥꯠꯅꯤꯀꯣ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯌꯨꯝꯗꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯊꯣꯏꯅꯨꯅ ꯍꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯣꯡꯕꯨ ꯂꯣꯜꯂꯤꯗ ꯃꯗꯨꯒꯤ ꯃꯥꯏꯕꯗꯨꯕꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯛ ꯋꯥꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯑꯒ ꯂꯩꯔꯝꯗ꯭ꯔꯕ ꯅꯨꯄꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯌꯦꯡꯁꯤ ꯑꯅꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯌꯦꯡꯂꯁꯤ ꯙꯥꯔꯤ ꯑꯁꯤꯗ ꯇꯞꯅ ꯐꯝꯊꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯊꯣꯏꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯡꯕ ꯑꯁꯤ ꯎꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯁꯤ ꯇꯦꯛꯈꯤꯕꯅꯤ ꯃꯁꯤꯕꯨ ꯃꯥꯏꯕ ꯍꯩꯇꯣꯟꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯉꯥꯏꯔꯤ ꯍꯩꯇꯣꯟ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯏ ꯍꯔꯥꯎꯅ ꯃꯍꯥꯛ ꯆꯪꯏ ꯊꯣꯏꯅꯨꯅ ꯍꯧꯒꯠꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯇꯣꯟ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯣꯖꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ ꯍꯩꯇꯣꯟꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯁꯣꯝꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯌꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯊꯣꯏꯅꯨꯅ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯅꯥꯕ ꯌꯦꯡꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯅꯠꯆꯗꯦ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯉꯔꯥꯡ ꯎ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯁꯦ ꯂꯩꯊꯦꯛꯈ꯭ꯔꯦ ꯃꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯅꯤ ꯑꯣꯖꯥ ꯍꯩꯇꯣꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏ ꯌꯦꯡꯕ ꯑꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯁꯨꯡꯌꯦꯡ ꯌꯦꯡꯕ ꯅꯠꯇꯦ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯍꯥꯟꯅꯗꯤ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯍꯥꯏꯕꯕꯨ ꯃꯧ ꯅꯍꯥꯒꯨꯝꯕ ꯅꯨꯄꯤꯒꯨꯝꯕ ꯑꯁꯤꯗ ꯃꯉꯥꯏꯔꯦ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯈꯛꯇ ꯌꯦꯡꯉꯤ ꯂꯥꯕꯗꯤ ꯑꯃꯠꯇ ꯌꯦꯡꯖꯗꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯑꯣꯏꯔꯕꯗꯤ ꯌꯦꯡꯕ ꯌꯥꯕ ꯃꯗꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯌꯥꯔꯔꯣꯏ ꯄꯨꯈ꯭ꯔꯣ ꯅꯄꯨꯔꯣꯏꯕꯁꯦ ꯑꯅꯥꯕ ꯌꯦꯡꯕꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥꯅꯦ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯌꯦꯡꯗꯦ ꯅꯨꯄꯤ ꯉꯥꯛꯇ ꯌꯦꯡꯉꯤ ꯁꯥꯎꯒꯅꯨꯀꯣ ꯍꯦꯔꯥ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯋꯤꯗ ꯑꯁꯨꯛ ꯂꯥꯞꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯏꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯁꯥꯎꯅꯨꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯔꯣꯏ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯌꯦꯡꯂꯨ ꯊꯣꯏꯅꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯀꯔꯝꯕ ꯃꯥꯏꯕꯅꯣ ꯁꯤꯕꯣ ꯑꯅꯥꯕꯕꯨ ꯅꯨꯄꯤꯗꯤ ꯌꯦꯡ ꯅꯨꯄꯥꯗꯤ ꯌꯦꯡꯗꯦ ꯍꯥꯏꯅ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃꯁꯨ ꯏꯇꯧ ꯇꯧꯏꯗ
ꯌꯦꯡꯗꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ ꯍꯣꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯏꯄꯨꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯨꯔꯁꯤ ꯑꯁꯨꯛ ꯋꯥꯅꯁꯨ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯟꯈꯤ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯥꯏꯖꯩ ꯀꯅꯥꯒꯤ ꯅꯨꯄꯥ ꯌꯦꯡꯕ ꯅꯨꯄꯤ ꯐꯥꯎꯕ ꯑꯍꯜ ꯈꯖꯤꯛ ꯑꯣꯏꯔꯕꯗꯤ ꯌꯦꯡꯗꯕ ꯑꯩꯕꯣ ꯍꯩ ꯅꯣꯏꯒꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯑꯩꯗꯤꯅꯦ ꯃꯧ ꯅꯍꯥꯒꯨꯝꯕ ꯂꯩꯁꯥꯕꯤꯒꯨꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯈꯛ ꯌꯦꯡꯗꯦꯀꯣ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯔꯣꯝꯗ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯥꯅ ꯃꯥꯏꯕ ꯁꯥꯔꯤꯕ ꯃꯤꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯩꯔꯤꯕ꯭ꯔꯥ ꯍꯩꯇꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯅꯤ ꯑꯌꯨꯛꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯂꯩ ꯃꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯤ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤꯒ ꯃꯥꯜꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯍꯩꯇꯣꯟ ꯏꯃꯨꯡꯗ ꯂꯩꯔꯝꯕꯅꯤ ꯃꯄꯥꯜꯗ ꯃꯤꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯀꯅꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯑꯩ ꯏꯁꯥꯃꯛꯅꯤ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯌꯥꯅꯤ ꯌꯥꯅꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯎ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯐꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯝꯊꯍꯜꯂꯤ ꯂꯩꯃꯅ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯀꯌꯥꯝ ꯂꯨꯔꯕꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯨꯕ ꯍꯥꯏꯕꯕꯨ ꯂꯨꯔꯤ ꯑꯗꯨꯅꯕꯨ ꯈꯔ ꯂꯣꯟꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯆꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤꯅꯦ ꯀꯔꯝꯕ ꯋꯥꯅꯣ ꯋꯥꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯅꯤꯗ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯃꯥꯏꯗꯒ ꯐꯤ ꯑꯃꯅ ꯈꯨꯝꯂꯤꯕ ꯑꯁꯤꯅ ꯅꯠꯇꯦ ꯃꯥꯕꯨ ꯂꯥꯏꯊꯨꯡꯒ ꯄꯛꯂꯕ ꯖꯥꯠꯂ ꯃꯃꯥꯏꯗ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯖꯗꯦꯗ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ ꯂꯩꯃꯅ ꯇꯞꯅ ꯍꯥꯏ ꯋꯥꯁꯦ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯕꯗ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯏ ꯃꯇꯨꯝ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯀꯥꯏꯍꯟꯕꯤꯌꯨ ꯊꯨꯒꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯁꯦ ꯂꯣꯟꯅ ꯂꯣꯏꯁꯤꯟꯅꯤꯡꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯩꯇꯣꯟ ꯉꯥꯏꯍꯥꯛ ꯈꯟꯕ ꯁꯥꯗꯨꯅ ꯃꯤꯇꯝꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯁꯤ ꯑꯁꯤꯅꯤꯀꯣ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯃꯥ ꯏꯆꯥ ꯁꯣꯏꯗꯅ ꯆꯣꯞꯄ ꯇꯥꯔꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯅ ꯈꯛ ꯂꯧꯗꯕ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈ꯭ꯔꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯆꯠꯄꯗ ꯏꯀꯥꯏꯔꯗꯨꯅ ꯐꯤ ꯑꯁꯤꯅ ꯃꯃꯥꯏ ꯑꯁꯤ ꯈꯨꯝꯂꯤꯕꯅꯤ ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯣ ꯃꯥꯏꯕ ꯍꯩꯇꯣꯟ ꯑꯩꯒꯤ ꯅꯥꯛꯇ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯀꯅꯥ ꯈꯪꯍꯟꯗ꯭ꯔꯤꯉꯩꯗ ꯁꯤꯌꯣꯝꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯇꯥꯏꯕꯪ ꯑꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯊꯨꯒꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯑꯣꯖꯥꯅ ꯁꯣꯏꯗꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯅꯦ ꯍꯣꯏ ꯏꯕꯦꯝ ꯅꯪꯒꯤ ꯐꯤ ꯑꯗꯣ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯎꯅꯦ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯛꯏ ꯍꯩꯇꯣꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯏ ꯑꯁꯨꯝꯅ ꯍꯥꯏ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯗꯣ ꯅꯪꯁꯦ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝꯅ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯗꯤ ꯊꯣꯛꯇ꯭ꯔꯦ ꯂꯩꯃꯅ ꯏꯆꯥꯒ ꯃꯁꯛ ꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯊꯤꯟꯊꯗꯅ ꯇꯧꯕ ꯍꯧꯔꯁꯤꯅꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯏꯕꯦꯝꯃ ꯅꯪ ꯑꯩꯒ ꯏꯃꯨꯡꯗ ꯆꯪꯁꯤ ꯊꯕꯛꯁꯦ ꯃꯄꯥꯟꯗ ꯇꯧꯕ ꯐꯖꯗꯦ ꯌꯥꯅꯤ ꯁꯤꯗ ꯑꯗꯨꯝ ꯇꯧꯁꯤ ꯑꯉꯥꯟꯕ ꯃꯔꯛꯇ ꯇꯧꯕꯗꯤ ꯊꯕꯛ ꯑꯁꯦ ꯃꯍꯩ ꯆꯥꯔꯣꯏꯅꯦ ꯑꯣꯏꯔꯣꯏꯕ ꯏꯃꯨꯡꯗꯅꯦ ꯑꯃꯝꯕ ꯀꯥꯗ ꯇꯧꯒꯗꯕꯅꯤ ꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯨꯡꯗ ꯆꯪꯕꯗꯤ ꯑꯩ ꯇꯜꯂꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯅꯔꯤꯕꯅꯤ ꯅꯪꯕꯨ ꯑꯩ ꯀꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯀꯤꯅꯨꯅꯦ ꯂꯥꯎꯅꯦ ꯆꯪꯁꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯝꯃꯤ ꯃꯁꯤꯗ ꯊꯥꯗꯣꯏꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯏ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯁꯥꯕꯤ ꯑꯩꯒꯤ ꯈꯨꯗꯥꯡꯒ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯍꯩꯇꯣꯟꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯈꯪꯅꯕ꯭ꯔꯥ
ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯨꯝꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯅꯪ ꯃꯨꯛ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯃꯥꯏꯕꯗꯤꯅꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯍꯩꯇꯣꯟ ꯃꯥꯁꯨ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯏꯗꯒ ꯍꯦꯛꯇ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯂꯤꯕꯁꯤꯕꯣ ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯂꯥꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯏꯅ ꯆꯥꯔꯤꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯪꯗꯤ ꯑꯗꯨꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯩ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯂꯩꯁꯥ ꯂꯩꯁꯥꯅ ꯁꯥꯖꯠ ꯃꯨꯠꯄꯤ ꯀꯅꯥꯒꯤ ꯁꯥꯖꯠ ꯃꯨꯠꯄ ꯍꯥ ꯑꯃꯨꯛꯀꯁꯨ ꯅꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯁꯛꯄꯨ ꯃꯨꯟꯅ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯧꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯅꯤ ꯅꯪꯅ ꯆꯝꯖꯔꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯂꯥꯌꯦꯡꯕꯒꯤ ꯅꯃꯥꯗ ꯂꯣꯟꯅ ꯏꯖꯠ ꯂꯧꯕꯤꯔꯤ ꯅꯪꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯥꯏꯕꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯅꯪ ꯉꯁꯤꯗꯤ ꯀꯥꯗꯣꯝꯗ ꯂꯤꯠꯇꯨꯅ ꯆꯦꯟꯒꯗꯧꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯏ ꯈꯨꯟꯖꯥ ꯃꯈꯣꯏꯅ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯂꯝꯆꯠꯄꯨ ꯆꯤꯡꯅꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯔꯕꯅꯤ ꯃꯈꯣꯏ ꯈꯔ ꯃꯥꯟꯅꯗꯨꯅ ꯍꯦꯛꯇ ꯃꯥꯒꯤ ꯁꯥꯖꯠ ꯑꯁꯤ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯤꯟꯗꯨꯅ ꯇꯧꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯛꯂꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯍꯨꯔꯥꯟꯕ ꯃꯥꯏꯕ ꯁꯥꯕ ꯍꯨꯔꯥꯟꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯅꯪꯅ ꯅꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯀꯌꯥꯕꯨ ꯄꯨꯁꯤꯟꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯁꯥ ꯃꯁꯤꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯥꯏꯕ ꯑꯁꯦ ꯐꯨꯕ ꯍꯧꯔꯣꯅꯦ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯄꯥ ꯈꯔꯁꯨ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯐꯥꯗꯨꯅ ꯍꯦꯛꯇ ꯐꯨꯕ ꯍꯧꯏ ꯃꯥꯏꯕ ꯍꯩꯇꯣꯟ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯈꯔ ꯐꯨꯔꯒ ꯑꯃꯨꯛ ꯂꯦꯞꯄꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯆꯩꯐꯨ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯑꯃꯨꯛꯇ ꯐꯨꯕ ꯂꯦꯞꯄꯤꯌꯨ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯌꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯖꯠ ꯑꯁꯦ ꯆꯠꯈꯤꯒꯗ꯭ꯔꯅ ꯅꯪꯅ ꯃꯥꯏꯕ ꯁꯥꯗꯨꯅ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ ꯍꯩꯇꯣꯟꯅ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯍꯩꯇꯣꯟꯅ ꯍꯥꯏꯖꯔꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅꯈꯤꯔꯝꯃꯤ ꯍꯩꯇꯣꯟ ꯁꯦꯠꯂꯤꯕ ꯃꯐꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯨꯕ ꯅꯦꯠꯄ ꯇꯧꯕꯗ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯃꯃꯥꯏ ꯃꯃꯤꯠꯁꯨ ナꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯝꯂꯕ ꯑꯩ ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ ꯑꯃꯣꯝ ꯍꯥꯏꯕ ꯖꯥꯠꯇꯨꯃ ꯏꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯨꯕꯨ ꯊꯨꯒꯥꯏꯕꯤꯔꯝꯒꯅꯤꯗ ꯃꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯏꯕ ꯍꯩꯇꯣꯟ ꯋꯥꯈꯜ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯔꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯏ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ